No NRC, no census, ban khutau angak poikri. Maruaiba thong kayamarum sambal khazilaga thamkri. Center state lenga ki loisang sing boycott taure ZFT. National Register of Citizens NRC Taudriba makai census tauba yaro have a demand tauraduna campaign for just and fair delimitation ZFD kaukiba pung nifuga nipan ki general strike manungda angak pathangtok kaya galoinana general strike pangthokli sathariba general strike si nga siehing nungyai digi loiragadaba maramna hayeng digi hauna sangsinba hogadaba khongjang ama amu ZFD na lakthokre Lup asigi convener Jitendra Ningombam hai khongjang asi handokpagi wapum leiroi hayengdagi Manipur government amasum central government gi makhada leiriba loisang punamak boycott tawragani hairiba khongjang asida health water supply electricity amasum education sector singi oinadi boycott asina konsilo heki World United Youth Club wangkhaida leiba sanglena pangthokpa pawmi singa unabada Jitendra Ningombam na makhatana hayengdagi lamdam asigi miyamna assembly constituency khudingi MLA singda NRC update taunabigi firep khangananaba takshanbiu madugi mathakta mafam kyara pakshan wakat mifam amadi numidangi matamdana mairagi khongsi chatpiu hainasu apel tarokli emergency service in komtho I haijaragasu ban sokatpa singna singjamai thong thombung thong na singba maruiba thong kaya marum sambal khazilaga thamkibana maram oiraduna miyamna sathina awaba mayok nankhri masing yamlaba nupi amasum nupa kaya marum thulaktuna Indo Burma road ki mafam kaya marumda ban chathaki amasum mayai lambi maikei desu masiga sapmanaba mawong amada lambi thingki tedium lambi gi mafam kaya marumda su fongna lambi thingki police personnel amatana miyamna tawriba thapak singa duda ka hen apan ayet pigidi miyam sanariba lambi mayaida seminar khajinduna wakat mi phamba amasum phamnanaba thaurang tawbani singba kaya su uba phangki social media ra thagalapa post amasum lambi thingliba nupi singda lupa chama piraga lambi lalaga sasakhigi haina selpu thorakpadigi nungairaba thawdo amasu uba phangki police personnel singsu tangai phadaba kharakhak natana yamna kana sarokisin tawkhitri lainga ki loisang singsuti thabaga manakhri passenger gari amata sienba ukhitri lam tukudingda lambi thingmana maram oiraga matik mayara srokshin tawbu phawbu yakidri ZFD na NRC tawdana census tawbu yaro haina kaukiba pungni fugani pangi general strike na maram oiraga lambi da misana bigi sang yamna nemki yai school kendra gi manung sanba loklaubung mapada lamdam adongi ima ibel sina national highway 102 thingduna ban asibu mapung fana sokotki madu tangai fadaba lining laisun ana layeng press media sing apan bikidi Manipur NRC update tawdana census tawi yaro habigi ZFD gi pungni fugani pangi general strike asigi manungda Imphal Dimapur lambi gi singmairong sangak pham bazar khabam lamkhai koirengai na singuda maikei adongi maira paibi club organization singi thawmi sing thulaktuna NS2 gi lambi paringi tuan mafam singda asar awak tawbu sing thingki Isdan Sporting Association Moirang Kampu Nehru Memorial Club Moirang Kampu Union Club amadi Tinsit Rota Leiba Maira Paibi Club Organization sing Manipura NRC tawdana census tawba yaro habigi khongjang asibu sawatuna kewa thongkhong da asat awok sing thingduna akan mamongda protest toki loinana Tinsit Rota maikei da census ka mari lenaba thabak thoram sing boycott tawra hari Kurai Tinsit Rota su Kurai singang mamlaikai Sarjo Laikai, Laishram Laikai, Nongthomam Laikai ki Maira Paibi Club ki Thawmi sing thulakuna ZFD ki khongjang asibu sawatuna lambi thingbagi thabak satakhi Dengut rom da laifam khunau makha Laikai apun Maira Paibi ki Thawmi sing thulaktun asat awok sing tingki Nongthilpung amaga makhai aduwai da police ka Maira Paibi ima singa mukna busu thoki all kiam gai nupi sakwa thawrang lob langthawal Maira Paibi basikong kongba irong Maira Paibi madi Bigna sub banna sibu sawatki ZFD gi general strike sibu sawatladuna brilliant club ki thawmi sing amadi samusang apun maira paibi ima sing sulambi thingduna Manipur da census tawbi yaro heba kholaukya sulakhi ngasi gi khongjang adu moirang kumbi thawbal kaksing da masu ziribam district ki maru eba lambi sing su general strike sigi mami taba phangki lan home tuition ki maikei digi nungai raba paujel puduna laksari
Class 1 dagina Class 10 phawbagi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong chaba pizari aikhoigi services singdi experience and qualified tutors guarantee result personal learning weekly test highly effective learning ni satra sing loina bada amasum takpi tambi bada experience sahi kaya lairabo ojani satra singi su affordable fee oibaga loina akaknaba satra masing khara khak lawjagani Hauzuma contact tawbirao book tawbihau akhoi gi telephone number di 7629861851 ni Naga Maitai Pangal gi mihut singyaw ba CSO taraga mari gi team ama Delhi da satkadawi CSO taraga mari Kangleipak Naga mas Maitai Pangal community gi leader singyaw ba mihut taragi kangbu ama hayang New Delhi da satuna Manipur da illegal immigrants sing khandolaga delimitation gi thabak sathanabi gi matangda kadai phawa central government na kari tawba ngamgani haibi gi matangda taksiluragani haina CSO taraga mari Kangleipak ki convener nahakpam santana phongthokri Tuan Furuki Lusingba Sing Yauraga Nasi Pangtokiba Pau Mipam Amada Santana Makatana Hai Nasi MLA Gitim Ama Dili de Satuna NRC Ki Matang that Lusingba Sing the Taxingani Haibisi Apaba Kongtangni Hainalawi Loin Apunba community Kiagi Lusingba Sing Yauraga Ngayeng Sakadoriba Shida Unagadoriba Lusingba Singi list Amasu Manipuri CM Yaun Home Minister of Pisin Kibalari Adubu Delhi the Kem Tauduna Legadoriba Mihut Kambushina Unanaba Masigi Sapsaba appointment Pirakravati Makoi officing the force landing Toxinanava Pirep Layaki Kolkata the Hotel Maisak pada Bangladeshi Mapan City Kayamarum Sukli Kolkata the Ngasi Ayuk Hotel Ama Maisak Pagi Tagdokta Bangladeshi Mapan City Amasum Atopa Kayamarum na asu opanangli Thaudok adu hek pau phangmaga Kolkata da leiba Bangladesh Deputy High Commission gi official sing thonglakhi baga loinena laikhidraba amasum asu opananglaba miyoi singi maramda akupa paulokhi local police ki report matung in laikhidraba miyoi mangagi masak maming khangmamli Deputy High Commission na laikhidraba singi imung manunga pau phaunaduna thaudo osigi matangna mayek sing khankhriari Hotel Maisakpagi Thaudokta asu open nanglaba Bangladesh Taruk Manaknakpa Hospital ahan malaying satharaga halan kriari oiragliba phiwa masigi matangda Ministry of Home Affairs na thaudo osigi akupa report laukre Zedibamgi SP transfer tawdriba makai driver sing steering pairaroi haina lapthokre Zedibam district ki SP na Imphal Zedibam lambida pot puriba truck driver sing minungsi amata yaudana otpiri mak hek lauthoktriba makai steering pai debigi khongjeng sangsin bakri Transporters and Drivers Council TDC gi president Hizam Ranjina ngasi paumi sing da hai lambi asida miyam gi tangai fadaba polam sing puduna saliba gari sing dagi Zerigat Zeribam police station langang pokpi amasum CDO gi kangbu na share lauri haiduna Manipur lengak wakat ki balekre wakat adugi matung tarak pada ASPS na driver sing na ot naiba horaki matam amada lengak na thokiba truck amana ton kunga mari digi hena puba yadi haiba satna khidraba sirol ama putholaga overload oire se sang sudi haibana singba kayana driver sing khang mamdri amasum hanging bridge lighting matamda thokiba order adu police na pairaga salan kakpna singba satharagli basina state asida posai phangna dabegi mamalong katpegi saking miyamda phangan gadori maram maduna all Ziri drivers union Assam gi transporters sing pulap kusam naraga ngarang digi steering pai debegi khongjeng hori ASP na seasonary ba private vehicle sing gi driver sing bu lauthokli masi phawda tadragadi Manipur sian magari sing lep kanari Miyam amasum CSO singi asawba thiamba yararoi khangmadagi Delhi da sienbegi mahut hana hotnaram labadi irangsi sakthoklam noi ibobi census pangthok tringai mamang da NRC hana update tawgadabani haina miyamna talibu demand sing nahan makai lenga asina khangsin tasinadana laithoklaga haujikta da miyam amasum CSO sing thiamba yararoi hanbadagi Delhi da sienbegi mahutta matam lairingai da hotnaram labadi irang asi Yauna Sakthoklam Loi Haina MPCC ki president oiriba former chief minister Oibo Binangasi Congress bona pangthokiba pawgi mifam amada phongdokri
NRC ga mari lainana pangthokiba pawgi mifum adu o ibobina makatana haikibada haukiba lamdam asida NRC amasum census ga mari lainana thokliba issue sing asi yamna sensitive oibi issue mani masida political gweba khudong saban launaba Congress party ki wakhalon amata laithi matam gi lakpa issue singda opposition party ama oina constructive oiba suggestion sing house ki manung amasu mapan animakta pigani amasum sawatkani aduba lenga ki thausiladuna miyang gi interest solakadaba oirabadi opposition ama oibigi sabsaba thongdang lawani hausik leba ki oiba asobi issue ama oiriba census operation ase Ministry of Home Affairs ki makhada sathabani haukiba saying lisingani ga kunga humdoi gi me ahumdagi lamdam asida thokiba laibak thiba kangluk ki irang sina maram oiraga miyoi lising humfu hena lanjena duna hauji relief camp sangjapam laudun lairibani Manipur ge hauji oiriba phiba masida census operation sa thagadoriba si matau karam nano miyoi kyagi mayum irang asina tangoi wankhri hauji su miyoi kaya ama mayum sang mangamdana lairibani phiba masida matau kramna house listing tawgadoribano haibisi asobo wahani Manipur ge hauji oiriba phiba masi state amasum center lengana hena khangpham thokani house relief camp du lairibasing asi tuan ma district gi masoi lakhiba ngaktani masigi mathakta Kanglup amaga district amaga sangnabi yadana lairibani phiba masida mi kok thiba ngamloi haibasi government of India mas Manipur government ani na khanglibani karigumba mi kok thire haina laurabasu maduda phanglakpa census record aduda yumpham oiraga delimitation tawrabadi punamak manglagani maram aduna hauzik census pangthokani haina sem saribasi matam khara yaitholaga district amaga sangthok sangsin tawbi yaraba matamda tawbana hena asumboigani maram aduna hauzik census pangthokani haina sem saribasi matam khara laithokpa sungani masido opposition na ruling the khut thinduna takpa takpham thokta prakhali BJP gi mihut sing Delhi de satuna census lepnaba takshingani haribasi thagali adubo hainadriba makai thabak tawbi gi hainabi asi phatiyaki miyam gi ihau council akpadigi BJP gi MLA mari Delhi pangkhri hayengsu MLA khara Delhi satlabayai census pangthoktringay de NRC hana update tawgadabani haina ZFD amasum miyamna sangsilakpa khongjing hena kansilakpadagi ngasi BJP gi MLA mari Delhi pangkhri hayengsu BJP gi MLA khara Delhi satlabayai hari pausna makhatana hari bana ngasi nubiyungba matung pung amaga minute yankaiga mangaram tabada Delhi gi damu impal thadokraba BJP Manipur Pradesh ki lusingba singa masum MLA singa dudi BJP Manipur Pradesh ki General Secretary su oriba Party asigi NRC amasum census committee gi convener K Sarat Kumar Oripo asigi MLA KS Ragumani Lamlai asigi MLA KS Ibomsa Wangjing Tiantha asigi MLA P Brojen amasum Thang asigi MLA T Robindro yakhi hayengsu MLA khara Delhi satlabiyai adubo hauju phawbi gi oina kana satkadoribano haibaduri press na sapsana khangmangamdri BJP Manipur Pradesh ki lusingba singa masum BJP ki MLA singa duna Union Home Minister Amit Shah unaduna state asida hauji oiriba phiba mamasum illegal immigrant ki issue asi yenglaga census operation ki thaba asi matam khara yaitholaga NRC hana update tawbiyu haina takshilamngani hari NRC update tawdri khai census amasum delimitation ga mari lenaba thaba amata paikhatpa yaro haiba JTC ki wafam slakli State asida census pangthoktringay mangoinana NRC update tawgadabani haina sangshiliba khongjing asi mapung fana support tawi English amaga samapan gi yankaiga mathoi de base year oiraga NRC pangthoktuna illegal immigrants sing masa khangdoktuna maramda halanki gadabani haina Joint Tribal Council Manipur na thadorakpa chirol amana haidi Sirol asina makhatana hairibana state asida yumthang nariba leibak singdagi international border law na law gi wangbat mitop kya sangsilakiba masu masina lamda masigi demography da ahoma kya piraklibasi haksina lawi law gi wangbat mitop mian cha kya sangsilakiba sina state asigi indigenous people singi identity land resource amasum political right saifu kya pirakli maram aduna government ki maikaidigi ahanba khongthang oina lamdam asigi asengbu indigenous people singasi masa khangdokadabani illegal immigrant ki issue asi mapung fana lusindriba phawwa makhala matagi census amasum delimitation pangthokloidabani
स्टेट असिद इंग लिसिंग अमगा समापन की यांखै ग मथुइद बेस ईयर ओइरगा थंगै सिंगबा लेबा असिगी सिटीजन सिंग अमसुम इलीगल इमिग्रेंट सिंग मस खांगदोकदबनी एनआरसी मपुंग फाना पांगथोकलबा मतुंगदा डिलिमिटेशन की थबक पांगथोकदबनी कांगलोन कायबा मसुम मवोंग मरिल तादबा फिगर सिदा युमफम ओइरगा इलेक्टोरल रिप्रेजेंटेशन असी लेपलोइदबनी स्टेट असिद लैरिबा लोगी मखादा फुलफिल ओइदबा लोगी वांगबा खुंदारिबा खुलसिंग अदु मसक खांगलोइदबनी अमसुम एनआरसी सेंसस अमसुम डिलिमिटेशन असी मरी लेनबा गाक्तनी करिगुम गवर्नमेंट की मैकेडी की मियाम की सेंटिमेंट की वांगबा नमफुदा सेंसस चथनबा होनरगलबदी जॉइंट ट्राइबल काउंसिल मणिपुर की मैकेडी की बन रैली अमसुम sit and protest yauna makhal makha kai khongjang jingjang singani illegal immigrants sing issue si India lenga amasung Manipur lenga ningthina khangduna Manipur gi yellow mission ki political future land right identity ngaknaba honagadabani hadi Deputy Chief Minister Loshi Dikhogi gari di attack torakhibagi thagdok investigation sa thagadabani kotu Haukibu August taraga tereta NS2 Imphal Dimapur lambi gi Kangla Tongbi Meyagi Namdai Nongda Protesters sing the Manipur ki Deputy Chief Minister Loshi Dikho amasung Paumai naga Shedomai ki gari attack tokibagi thagdo adu athubada misang mikai nai daba mongda investigation sa thagadabani haina kotu na thatorakpa sirol aman haidi Kotu gi Meetei ki makhata na haidibana thagdo adu yamna ikai ningai ni thagdo adu na elected representative amagi safety da amadi thagdo adu gi marum na kari leibano haibadu hangningai oi thagdo adu lamda masida santi unity amasum Christian tribes sing tasin khomjin nanaba honariba Deputy Chief Minister Loshi Dikhoda attack torakhiba oibana yamna nungnang ningai oi Deputy Chief Minister Loshi Dikho na lusingduna senapati de UNC na satharibi economic blockade asigi matangda anirak hana wari sanaba lekre ahanbagi thagdoktana Deputy Chief Minister sina Chief Minister Yumnam Khemjan Home Minister yauna atopa miyoi singa loinana senapati de economic blockade asi handokna bigi matangna wari sanakhibani maram aduna attack asida sienariba miyoi singa du phaduna logeba matik saba seran figadabani thagdo asigi matangda liangwi naga council gi Meetei gi sengdo warol pikhibadu gi matangda wangkya hangladuna paumai naga Sidumai gi gari edu Deputy Chief Minister Nemcha kipgen gini haina lana lobudi gi satakibani haina fongdokibadu busu yaningdaba fongdorakli Nemcha kipgen asi matik saba khudam sangdam amata leitana lankar misi mina thokiba thawdo aduga mari leina halakpa asi yaningdi asigumba allegation asigi matangda matik saba investigation satakadabani Kamjong district ki Fungyar asigi manungsana leiba lancha kutu amasum phaimol khul mai thakiba thawdo adugi matangda su investigation satakadabani thawdo adu local MLA Leishiyo ga mari leina pra natragana ningthina plan tawraga satakibra haibadasu thijingadabani swaidi